Laingakna pangthokiba recruitment singi fal numit 15 gi manungda laukthoknaba honare Chief Minister. Manipur laingaki tongan ba department singi pangthokiba recruitment gi fal numit 15 gi manungda haidoknaba honari haina Manipur gi Chief Minister N Biren na phongdokhre. Wafam ase ngasi BJP Manipur Pradesh na sinduna India gi Prime Minister Narendra Modi gi maramda phongba laide. Modi at the Red 20 Dreams Meet Delivery gi matangda Imphal gi City Convention Center da pangthokpa state level seminar gi thauram amada Chief Minister N Biren na phongdokhibane. Manipur laingaki Minister BJP gi MLA Singh, Union Minister of State Prahalad Patel amasung Dr. R.K. Ranjan amade atay scholar kaya na saruk yaduna pangthokiba thauram adu da Chief Minister N Biren na hai Prime Minister Narendra Modi gi mapok numit po Unemployment Day hai na palan tawkibadu nokning ba phawe. Maramdi state asida Congress ki laingak leiringai matamda pangthoklamkhiba recruitment rally kaya gi phal BJP gi laingak matamda laukthokki haibasi ningsingba chumgane. CM na makata na hai startup scheme gi mateng na miyoi kaya thabak pibagi chang hengalakpa maramna hana lupa crore kuntra earmark tawramba adu haujek lupa crore chama de hengatlabane. Asigumba khudong chaba kaya asi lawduna masana masabu thabak pina bahonabagi mahut irang sagatpana karisu ahongba purakpa ngamloi. Laingak asina pangthokiba tongan ba department ki recruitment sing laukthorokpa matamda asoy angam yaudana bahaiduna kupna yengsinbane. Handak lakliba numit 15 gi manungda recruitment sing adugi phal laukthoknaba akanba mawongda honari haiking. Chief Minister N Biren na Modi edi Red 20 Dreams Meet Delivery haiba lairik asigi matangda naina warol piraduna hai laibak asigi khanghairaba miyoi kaya na Narendra Modi na Prime Minister ama waina tongan ba hiram sing da pangthokpa thabak thauram sing mayek seng na lairik asida singthaba thengnai. Women empowerment corruption muthatnabagi matang angang nupi masa singi damak paikhatpa thabak thauram sing laibak asigi economy phagadannabagi matang nat chanabi amasung lining laisol amade Northeast State sing da Prime Minister Narendra Modi na yengliba midyengi matangda laibak asigi saknairaba miyoi kaya na lairik asida mayek sengna paudamli haina CM na makata na phongdokhe. IRB gi rifleman chatret ko humbudraga mari havildar da promotion pi khre. Manipur Police ki makok thongba Director General of Police DGP na tha asigi kunda thokibo order amagi matungin na Manipur Rifles amadi IRB gi rifleman chatret ko humbudraga mari havildar da promotion pi khre. Promotion pi raba personnel sing asigi pay scale na lupa 5,900 dagi lising kunga chani phawbo oigane anoba pay scale asi khudaktagi sanaba horagani haire. Haujik rifleman chatret ko humbudraga mari havildar da promotion pi khibana maram oiraga rifleman gi post chatret ko humbudraga mari hangle. Masigi mathakta hana thabaktagi pothakiba rifleman ga tharaga haujik chaurakna rifleman gi post sanipan lom hanglaba yai haina thajaba yaba mafamdagi phangba paw amana haire. Atopa pawgi likhun amana haujik hangduna leriba rifleman gi post asigi mensinaba recruitment rally pangthokpada matam sangdaba maramna haujik haidoktana leriba 13 amade 12 suba IRB lawkhiba haidoktana leriba sida hangduna leriba posting asi mensilaba yai haina thajana ring aroibada tabi diba pumnamak po thagachare.